ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯕꯂꯩ ꯃꯆꯥꯅꯨꯄꯥ ꯈꯣꯏꯃꯨꯅ ꯅꯨꯃꯤꯠ ꯊꯣꯛꯂꯛꯂꯕ ꯐꯥꯎꯕ ꯌꯥꯍꯧꯔꯛꯇꯕꯗꯨꯗ ꯁꯨꯃꯥꯡꯗꯒꯤ ꯂꯥꯛꯊꯗꯨꯅ ꯀꯧꯔꯛꯏ꯫ ꯈꯣꯏꯃꯨ, ꯈꯣꯏꯃꯨ, ꯍꯩ ꯈꯣꯏꯃꯨ ꯍꯩꯕ ꯂꯝꯗꯟꯕ ꯅꯪꯕꯣ, ꯅꯨꯃꯤꯠꯅ ꯋꯥꯇꯣꯜꯂꯣꯝꯂꯕ ꯐꯥꯎꯕ ꯌꯥꯍꯧꯔꯛꯇ꯭ꯔꯤꯕꯁꯤ ꯀꯅꯥ ꯉꯥꯏꯔꯤꯒꯦ ꯅꯪꯕꯣ? ꯍꯩ ꯈꯣꯏꯃꯨ! ꯈꯣꯏꯃꯨ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯥꯛꯊꯔꯛꯄꯗ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯇꯧꯔꯗꯧꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯑꯩꯅꯕꯨ ꯌꯥꯍꯧ ꯈꯔ ꯊꯦꯡꯂꯕ ꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯁꯤ ꯂꯥꯛꯊꯔꯛꯄꯤꯁꯦ ꯍꯧꯅ ꯍꯧꯒꯠꯆꯍꯧꯔꯒꯦ ꯑꯩꯗ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯈꯣꯏꯃꯨꯗꯣ꯫ ꯈꯣꯏꯃꯨꯅ ꯃꯃꯥꯡ ꯊꯣꯡꯖꯥꯎꯗꯨ ꯀꯥꯟꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯊꯥꯕꯂꯩꯅ ꯂꯥꯎꯔꯛꯏ꯫ ꯃꯃꯥꯡꯂꯣꯝꯗꯒ ꯌꯥꯍꯧꯔꯛꯂꯅꯣ, ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯍꯧꯒꯠꯂꯣ꯫ ꯌꯨꯝ ꯊꯪꯅꯕ ꯃꯤꯅ ꯎꯈ꯭ꯔꯒ ꯅꯃꯥꯏꯒꯗꯨꯕꯨ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ? ꯍꯥ? ꯅꯨꯃꯤꯠ ꯊꯣꯛꯂꯛꯂꯒ ꯀꯅꯥꯅ ꯌꯥꯍꯧꯅꯒꯦ? ꯐꯃꯨꯡꯗꯒꯤ ꯍꯧꯖꯤꯛꯄꯨ? ꯍꯥ? ꯏꯃꯥ, ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯍꯧ ꯊꯦꯡꯕꯗ ꯑꯗꯨꯝꯅꯒ ꯉꯥꯡꯅꯔꯣꯏꯁꯤꯗ꯫ ꯏꯁ ꯍꯔꯦ ꯍꯔꯦ, ꯃꯆꯤꯟ ꯑꯁꯤꯅꯒ ꯑꯁꯨꯝꯅꯒ ꯍꯥꯏꯖꯕ ꯁꯥꯏꯅꯦ ꯃꯁꯤ꯫ ꯑꯩꯅ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯛꯄꯒꯤ ꯏꯃꯥꯁꯤꯅ ꯉꯥꯡꯂꯤ ꯃꯥꯜꯂꯦ ꯀꯥꯏꯅꯒ ꯈꯟꯗꯦꯅꯦ ꯃꯀꯣꯛꯁꯤꯗ꯫ ꯏꯃꯥ ꯌꯥꯝ ꯉꯥꯡꯉꯤꯗ ꯅꯪꯁꯦ꯫ ꯍꯌꯦꯡ ꯅꯃꯧ ꯅꯨꯄꯤ ꯂꯥꯛꯑꯁꯨ ꯑꯗꯨꯝꯅ ꯁꯨꯝ ꯉꯥꯡꯉꯗꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯃꯄꯥꯝ ꯍꯟꯈꯤꯒꯦ ꯍꯥꯏꯔꯛꯀꯅꯤꯕꯣ꯫ ꯁꯛꯇꯥ ꯅꯪꯅ ꯂꯧꯔꯛꯄ ꯅꯨꯄꯤꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯅꯤꯒꯦ? ꯅꯃꯥ ꯑꯩꯅ ꯉꯥꯡꯕꯁꯤꯗ ꯆꯤꯟꯊꯛꯇ ꯈꯨꯝꯗꯅ ꯌꯨꯝꯁꯤꯗ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯕ ꯉꯝꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅꯤ ꯌꯨꯝꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯐꯅꯕ ꯉꯥꯡꯕꯁꯤꯗ ꯈꯥꯡꯕ ꯉꯝꯗꯗꯅ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯃꯄꯥꯝ ꯍꯟꯈꯤꯕ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ? ꯍꯥ? ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯗꯨꯗꯕꯣ? ꯅꯪ ꯈꯪꯕ꯭ꯔꯥꯏꯕ? ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯁꯤ ꯅꯪ ꯈꯪꯕ꯭ꯔꯕ? ꯍꯥ? ꯍꯦꯔꯥ, ꯈꯔ ꯐꯒꯗ꯭ꯔꯅ ꯍꯥꯏꯔꯨꯕ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯦꯗ ꯑꯩꯈꯣꯏ ꯃꯥꯁꯦ꯫ ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ꯫ ꯍꯥꯏ, ꯅꯁꯥ ꯁꯦꯡꯗꯣꯛꯂꯒꯅꯦ ꯆꯥꯛꯀꯗꯣ ꯊꯣꯡꯉꯨꯀꯣ꯫ ꯑꯩꯗꯤ ꯉꯁꯤꯗꯤ ꯆꯥꯛꯀ ꯑꯝꯇ ꯊꯣꯡꯂꯔꯣꯏꯗꯧꯅꯤ꯫ ꯉꯝꯃꯔꯣꯏ꯫ ꯉꯝꯗ꯭ꯔꯒꯅ ꯆꯔꯥ ꯍꯦꯟꯖꯕ ꯇꯥꯔꯦꯗꯅ꯫ ꯈꯣꯏꯃꯨ ꯑꯩꯅꯕꯨ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ? ꯏꯇꯥꯎ ꯇꯣꯂꯦꯟꯒꯤꯗ ꯆꯥꯔꯨꯔꯒ ꯂꯣꯏꯔꯦ꯫ ꯍꯣꯏꯅꯦ, ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯩꯀꯥꯏ ꯁꯥꯅꯤꯀꯣ꯫ ꯍꯧꯔꯛꯅꯤ ꯃꯥꯒꯤꯗꯤ꯫ ꯍꯥꯏ, ꯃꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯍꯩ ꯅꯪ꯫ ꯈꯣꯏꯃꯨꯅꯅꯦ ꯂꯝꯗꯟꯃꯜꯂꯁꯨ ꯂꯩꯔꯥꯡ ꯐꯪꯗꯕꯒꯨꯝꯅꯦ ꯆꯥꯀꯣꯏ ꯆꯥꯕ ꯈꯣꯏꯃꯨꯁꯨ ꯅꯣꯡꯃꯗꯤ ꯆꯥꯛ ꯆꯥꯕ ꯐꯪꯖꯔꯣꯏꯀꯣ꯫ ꯈꯣꯏꯃꯨ ꯑꯩꯅꯕꯨ? ꯍꯣꯏꯅꯦ, ꯈꯣꯏꯃꯨ ꯅꯪꯕꯨꯅꯤꯅꯦ ꯍꯥꯏꯔꯤꯁꯦ꯫ ꯄꯥꯛꯅꯤꯡꯗꯦꯗ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯏꯃꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ, ꯁꯦꯠꯂꯤꯕ ꯈꯨꯗꯩꯗꯨ ꯁꯦꯝꯗꯅ꯫ ꯊꯥꯕꯂꯩ ꯃꯆꯥꯅꯨꯄꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯍꯧꯔꯒ ꯁꯛꯇꯥ ꯑꯁꯤꯅꯕꯨ ꯀꯔꯤ ꯑꯐꯕ ꯊꯕꯛꯅ ꯇꯧꯔꯛꯇꯧꯔꯤꯁꯤꯕꯣ? ꯃꯥꯅꯒ ꯂꯧꯔꯛꯀꯗꯧ ꯅꯨꯄꯤꯗꯨꯁꯨ ꯀꯌꯥꯗꯤ ꯐꯗꯧ ꯃꯥꯟꯗꯦ꯫ ꯂꯦꯝꯕ ꯂꯩꯔꯥꯡꯗ ꯍꯌꯦꯡ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯟꯈꯤꯅꯕ ꯂꯩꯔꯥꯡꯒꯤ ꯃꯇꯥ ꯊꯣꯏꯅꯨꯒꯤ ꯌꯨꯝ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯤ꯫ ꯃꯉꯛꯀꯗꯨ ꯊꯥꯡꯒꯠꯇꯅ ꯊꯣꯏꯅꯨꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯂꯤ ꯑꯃꯨꯛ꯫ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕꯗ ꯃꯔꯤꯜ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯦꯝꯕ꯫ ꯀꯣꯟꯅ ꯊꯪꯗ ꯊꯣꯏꯅꯨ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯇꯞꯂꯤ ꯊꯣꯛꯂꯛꯏ꯫ ꯊꯣꯛꯂꯛꯏ ꯊꯣꯏꯅꯨꯁꯦ꯫ ꯃꯥ ꯉꯥꯏꯕꯗꯩꯗꯤ ꯁꯤꯕꯨ ꯁꯤꯗꯧꯔꯕꯅꯤ꯫ ꯊꯣꯏꯅꯨ ꯂꯦꯝꯕꯅ ꯃꯥꯕꯨ ꯉꯥꯏꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯁꯤꯒꯤ ꯂꯦꯝꯕ ꯍꯥꯏꯕ ꯆꯥꯎꯕꯣꯡꯁꯤꯗ ꯉꯥꯏꯔꯤꯁꯦ ꯑꯩ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯕ ꯑꯩ ꯈꯪꯉꯦꯕ꯫ ꯀꯔꯤ ꯄꯥꯎ ꯑꯃꯨꯛ ꯆꯦꯟꯗꯣꯏꯅꯣ ꯁꯤꯅ? ꯇꯟꯈ꯭ꯔꯦꯗꯀꯣ꯫ ꯀꯥꯟꯅꯗꯦ, ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯆꯠꯀꯦꯀꯣ ꯁꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯃꯆꯤꯟꯗ ꯍꯥꯏꯔꯒ ꯊꯣꯏꯅꯨ ꯂꯦꯝꯕꯕꯨ ꯎꯁꯤꯟꯅꯗꯅ ꯂꯦꯝꯕꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯂꯦꯝꯕ ꯃꯥꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯇꯍꯥ ꯊꯣꯏꯅꯨꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯅꯨ, ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯑꯁꯨꯛ ꯆꯥꯎꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯩꯁꯦ ꯎꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯊꯣꯏꯅꯨ ꯎꯗꯕ ꯁꯥꯔꯒ ꯇꯥꯂꯦꯝꯕ, ꯅꯪꯗꯤ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯤꯕ? ꯑꯩꯗꯤ ꯃꯤꯠꯁꯦ ꯇꯤꯟ ꯑꯃ ꯆꯪꯈꯤꯗꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯑꯝꯇ ꯎꯗ꯭ꯔꯤ꯫ ꯑꯗꯨꯅꯅꯤ, ꯁꯥꯎꯅꯨꯀꯣ ꯇꯥꯂꯦꯝꯕ꯫ ꯁꯤꯅ ꯍꯦꯛ ꯐꯔꯦꯗꯅ꯫ ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯦ꯫ ꯑꯗꯣ ꯄꯥꯎ ꯑꯃꯇ ꯆꯦꯟꯕꯤꯈꯤꯗꯕ ꯌꯥꯗ꯭ꯔꯦ ꯂꯩꯔꯥꯡꯗ꯫ ꯊꯣꯏꯅꯨ ꯁꯨꯛꯇꯣꯛꯂꯒ ꯂꯩꯔꯥꯡꯗ ꯍꯌꯦꯡ ꯎꯅꯁꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯣ ꯇꯥꯂꯦꯝꯕ? ꯂꯦꯝꯕ ꯏꯀꯥꯏꯅ ꯃꯀꯣꯛ ꯍꯣꯠꯂꯒ ꯍꯣꯏ ꯃꯥꯅꯤ ꯊꯣꯏꯅꯨ꯫ ꯍꯣꯏ ꯍꯥꯏꯕꯤꯒꯦ꯫ ꯑꯗꯣ ꯁꯪꯗꯦꯕꯨ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯗ ꯃꯥꯗꯤ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯕꯅꯤ ꯅꯣꯏ ꯂꯩꯔꯥꯡꯗꯣ꯫ ꯍꯌꯦꯡ ꯎꯅꯁꯤꯗ ꯍꯥꯏꯌꯨ, ꯊꯕꯛ ꯆꯤꯜꯂꯁꯨ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯔꯗꯧꯅꯤ ꯂꯩꯔꯥꯡꯗ꯫ ꯁꯣꯏꯗ꯭ꯔꯦꯍꯦ꯫ ꯑꯗꯨꯗꯤ ꯇꯥꯂꯦꯝꯕ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯃꯝꯂꯒ ꯍꯜꯂꯛꯑꯅꯤꯅ ꯑꯃꯨꯛ ꯉꯥꯡꯉꯅꯤꯕ꯫ ꯍꯣꯏ, ꯑꯗꯣ ꯊꯣꯏꯅꯨ ꯍꯥꯏꯔꯝꯕ ꯀꯥꯎꯅꯤꯀꯣ꯫ ꯀꯥꯎꯔꯣꯏꯗ ꯇꯥꯂꯦꯝꯕ꯫
ꯂꯦꯝꯕ ꯍꯔꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯆꯦꯟꯈ꯭ꯔꯤꯕ ꯂꯦꯝꯕꯕꯨ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯃꯁꯤꯒꯤ ꯆꯥꯎꯕꯪꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯄꯪꯉꯤꯁꯤ ꯀꯩꯒꯤꯅꯣ ꯃꯁꯤꯕꯣ? ꯍꯣꯏꯗ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯕꯨꯗꯨ ꯍꯥꯏꯁꯤꯗꯤ ꯃꯤꯅ ꯁꯥꯟꯅꯕꯤꯕ ꯇꯥꯕꯅꯤꯗꯅ, ꯑꯩꯅ ꯍꯥꯏꯔꯁꯨ ꯂꯧꯗꯕꯁꯤꯕꯣ? ꯁꯣꯝꯗ ꯂꯥꯏꯉꯝ ꯃꯥꯁꯨ ꯇꯅꯤꯛꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯇꯅꯤꯛ ꯍꯥꯏꯕꯤ ꯈꯨꯅꯤꯡꯀꯥꯏꯗꯨꯁꯨ ꯊꯣꯛꯂꯛꯇꯦꯅꯦꯁꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯎꯀꯛꯁꯤꯗ ꯐꯝꯕꯗ ꯈ꯭ꯋꯥꯡꯒꯁꯦ ꯅꯨꯡꯗꯨꯝ ꯌꯥꯟꯕꯗꯧꯅ ꯂꯨꯝꯊꯔꯄꯣꯠꯅꯤ꯫ ꯇꯅꯤꯛ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯅꯥꯕꯨꯟꯗꯨꯒ ꯍꯥꯏ ꯍꯥꯏꯗꯅ ꯆꯦꯟꯆꯠ ꯇꯧꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯨꯗ ꯃꯤꯒꯤ ꯊꯣꯡꯒꯥꯜ ꯑꯃꯗ ꯇꯈꯦꯜꯂꯩ ꯁꯥꯠꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯇꯈꯦꯜꯂꯩ ꯑꯃ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯐꯠ ꯍꯦꯛꯂꯒ ꯑꯣꯏꯒꯤ ꯅꯥꯄꯗ ꯊꯣꯛꯆꯤꯜꯂꯒ ꯇꯞꯂꯤ ꯇꯞꯂꯤ ꯑꯃꯨꯛ ꯂꯥꯛꯏ꯫ ꯂꯥꯏꯉꯝ ꯇꯅꯤꯛꯀꯤ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯔꯗꯨꯅ ꯃꯇꯧꯗ ꯋꯥꯈ꯭ꯔꯦꯗꯣ ꯃꯁꯤꯒꯤ ꯇꯅꯤꯛꯁꯦ꯫ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯕ ꯑꯣꯏꯕꯅ ꯂꯥꯏꯉꯝꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯗꯨ ꯇꯅꯤꯛꯅ ꯇꯥꯍꯧꯔꯗꯨꯅ ꯀꯩ ꯍꯥꯏꯕ ꯇꯥ ꯂꯥꯏꯉꯝ? ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯧꯅꯦ, ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣꯕ꯫ ꯂꯥꯏꯉꯝ ꯅꯣꯛꯁꯤꯟꯅꯔꯒ ꯇꯅꯤꯛꯁꯦ ꯑꯩꯒꯤ ꯄꯥꯎ ꯆꯦꯟꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯍꯥꯏꯕꯅꯤꯗ ꯇꯅꯤꯛ꯫ ꯑꯣ ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯔꯦ꯫ ꯑꯗꯣ ꯇꯥ ꯂꯥꯏꯉꯝꯅ ꯑꯩ ꯉꯥꯏꯔꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤꯒꯦ ꯇꯅꯤꯛ? ꯂꯩꯔꯥꯡꯗ ꯄꯥꯎ ꯑꯝꯇ ꯆꯦꯟꯕꯤꯈꯣ ꯍꯥꯏꯒꯦꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯑꯁ ꯅꯣꯏꯒꯤ ꯂꯩꯔꯥꯡ ꯃꯤꯠ ꯌꯥꯝꯕꯤꯗꯣ ꯀꯣꯏꯒꯦꯒ ꯀꯣꯏꯔꯨꯅꯨꯗ ꯇꯥ ꯂꯥꯏꯉꯝꯅ꯫ ꯍꯦꯔꯥ ꯇꯅꯤꯛ ꯅꯪꯁꯨ ꯍꯥꯏꯃꯜꯂꯦꯗ ꯑꯗꯨꯗꯤ꯫ ꯊꯥꯖꯗꯕꯤꯒꯁꯨ ꯇꯧꯔꯤ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯂꯩꯔꯥꯡꯅ ꯃꯁꯛ ꯈꯔ ꯐꯖꯕꯁꯤꯗ ꯄꯥꯈꯪꯁꯤꯡꯁꯦ ꯑꯁꯦꯡꯕ ꯍꯥꯏꯕꯁꯨ ꯑꯝꯇ ꯊꯥꯖꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ ꯇꯥ ꯂꯥꯏꯉꯝ ꯑꯗꯨꯗꯤ ꯍꯥꯏꯕꯤꯔꯒꯦ ꯑꯩ ꯏꯇꯥ ꯂꯩꯔꯥꯡꯗ꯫ ꯑꯗꯣ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯈꯪꯂꯕ꯭ꯔꯣ ꯇꯅꯤꯛ? ꯏꯍꯦ ꯀꯥꯎꯏꯅꯦ, ꯍꯥꯏꯗꯧ ꯋꯥꯗꯣ ꯍꯥꯏꯔꯣ ꯇꯥ ꯂꯥꯏꯉꯝ, ꯑꯩ ꯊꯦꯡꯉꯦ꯫ ꯍꯪꯆꯤꯠꯇꯣ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣꯅ ꯑꯝꯇ ꯍꯥꯏꯌꯨ ꯂꯩꯔꯥꯡꯗꯣ꯫ ꯑꯗꯨ ꯈꯛꯇꯔꯣ ꯍꯥꯏꯗꯣꯏꯁꯦ ꯇꯥ ꯂꯥꯏꯉꯝ? ꯅꯠꯇꯦ, ꯁꯤꯡꯖꯨꯒ ꯄꯥꯛꯅꯝꯒ ꯆꯥꯁꯦ, ꯅꯣꯏꯁꯨ ꯂꯥꯛꯑꯣ꯫ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯦ꯫ ꯑꯗꯨꯗꯤ ꯇꯥ ꯂꯥꯏꯉꯝ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯗꯨꯗꯤ ꯅꯕꯨꯡꯁꯨ ꯆꯠꯂꯦꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯏꯇꯥꯅ ꯑꯄꯪꯕ ꯅꯨꯄꯥ ꯀꯣꯏꯕꯁꯤꯁꯨ ꯆꯥꯕꯗꯤ ꯌꯥꯝ ꯐꯪꯉꯦ ꯑꯩꯈꯣꯏꯁꯨ꯫ ꯂꯩꯔꯥꯡ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯁꯅꯥꯕꯨꯟꯗ ꯃꯈꯨꯠꯅ ꯉꯥꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯉꯥ ꯆꯥꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯅꯨꯅ ꯅꯨꯄꯥ ꯑꯔꯩꯈꯩ ꯈꯪꯅꯁꯤꯜꯂꯒ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯆꯥꯕ ꯌꯦꯡꯂꯒ ꯂꯩꯊꯣꯏꯁꯦ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯏꯇꯥ, ꯏꯇꯥꯎ, ꯍꯣꯏ ꯏꯇꯥ ꯂꯩꯔꯥꯡ꯫ ꯂꯩꯔꯥꯡ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯏꯇꯥ ꯇꯨꯃꯤꯟꯅ ꯂꯥꯛꯑꯣ, ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯄꯨꯛꯂꯥꯎꯕꯤꯅ ꯆꯥꯕꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ, ꯌꯦꯡꯁꯤ ꯂꯥꯛꯑꯣ꯫ ꯊꯣꯏꯅꯨ ꯋꯥ ꯉꯥꯡꯗꯅ ꯂꯥꯛꯂꯒ ꯂꯩꯔꯥꯡꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯂꯒ ꯏꯇꯥ ꯅꯪ ꯃꯉꯥꯏꯔꯦꯍꯦ ꯅꯨꯄꯥ ꯑꯔꯩꯈꯩ ꯈꯪꯅꯁꯤꯜꯂꯒ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯆꯥꯕ ꯌꯦꯡꯂꯒ ꯂꯩꯕ ꯉꯝꯃꯤꯁꯦ꯫ ꯑꯁ ꯏꯇꯥ, ꯑꯗꯨꯕꯨ ꯅꯍꯧꯗꯅ ꯑꯃꯨꯛ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯪ ꯂꯩꯔꯕ ꯋꯥꯗꯨꯗ ꯇꯜꯂꯤꯌꯦ ꯏꯇꯥ ꯅꯪꯁꯤꯗꯤ꯫ ꯑꯇꯩ ꯂꯥꯏꯔꯤ ꯅꯣꯏꯒꯤ ꯆꯥꯎꯕꯪ ꯂꯦꯝꯕꯅꯅꯦ ꯍꯌꯦꯡ ꯎꯅꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯈꯛ ꯍꯥꯏꯔꯛꯄ꯭ꯔꯥ ꯏꯇꯥ? ꯍꯥꯏꯔꯛꯑꯦ꯫ ꯏꯆꯥꯎ ꯆꯥꯎꯈꯩ ꯏꯄꯪ ꯄꯪꯒꯗꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯤ ꯇꯥ ꯂꯦꯝꯕꯗꯣ ꯏꯇꯥ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥ, ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯤꯕꯨ ꯍꯌꯦꯡ ꯂꯩꯗꯣꯔꯤꯕ? ꯀꯥꯏꯗꯩꯅꯣꯍꯦ, ꯈꯪꯅꯔꯤꯕ 4-5ꯁꯤꯗ ꯑꯩꯕꯨ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣ? ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯣꯏ ꯅꯠꯇꯕ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯈꯜꯂꯒ ꯂꯩꯗꯣꯏꯅꯤ꯫ ꯂꯩꯌꯨ ꯂꯩꯌꯨ, ꯅꯨꯄꯥ 4-5ꯗꯨꯅ ꯁꯥꯞ ꯇꯧꯔꯗꯤ ꯐꯖꯅꯤ ꯅꯪ꯫ ꯀꯩꯒꯤ ꯁꯥꯞꯅꯣ? ꯃꯣꯏꯅ ꯁꯥꯞ ꯇꯧꯔꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯇꯧꯁꯤꯅꯤ ꯀꯩꯅꯣ? ꯇꯥꯟꯖꯥꯗꯨꯗ ꯇꯥꯅꯤꯛꯁꯨ ꯂꯥꯛꯂꯒ ꯃꯥꯒꯤꯁꯨ ꯃꯉꯣꯟꯗ ꯄꯥꯎ ꯆꯦꯜꯂꯛꯄꯗꯨ ꯇꯝꯂꯔꯦ꯫ ꯏꯇꯥ ꯂꯩꯔꯥꯡ, ꯇꯥ ꯂꯩꯉꯝꯅ ꯍꯪꯆꯤꯠꯇꯣ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣꯌꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯁꯤꯡꯖꯨꯒ ꯄꯥꯛꯅꯝꯒ ꯂꯩꯔꯛꯀꯦ ꯆꯥꯁꯦꯌꯦ꯫ ꯂꯩꯔꯥꯡ ꯁꯨꯒꯠꯇꯨꯅ ꯃꯣꯏ 4-5 ꯈꯪꯅꯔꯕꯅꯤꯅ ꯉꯁꯤꯅ ꯑꯃ, ꯍꯌꯦꯡꯅ ꯑꯃ, ꯍꯪꯆꯤꯠꯅ ꯑꯃ, ꯍꯪꯆꯤꯠꯀꯤ ꯃꯊꯪꯅ ꯑꯃꯨꯛ ꯎꯅꯕ ꯇꯥꯔꯦꯗꯅ꯫ ꯇꯅꯤꯛꯅ ꯏꯇꯥ ꯂꯩꯔꯥꯡ, ꯅꯪꯒꯤ ꯄꯥꯎ ꯆꯦꯜꯂꯛꯅꯕ ꯇꯥ ꯂꯩꯉꯝꯅ ꯑꯩ ꯉꯥꯏꯔꯝꯕꯗꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡꯅ ꯇꯥ ꯂꯩꯉꯝꯁꯦ ꯑꯩꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯣꯏꯔꯨꯕꯩ ꯅꯤꯡꯗꯅ ꯍꯪꯂꯛꯄ ꯌꯥꯎꯔꯕꯅꯤꯀꯣ꯫ ꯑꯩꯒꯤ ꯏꯇꯥꯁꯤꯡꯁꯦ ꯌꯥꯝ ꯋꯥꯖꯔꯦꯗꯀꯣ ꯇꯧꯔꯤꯁꯦ꯫ ꯊꯣꯏꯅꯨꯅ ꯅꯣꯛꯇꯅꯒ ꯇꯧꯔꯤꯁꯦ ꯂꯨꯈꯝꯁꯤ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯟꯕ꯫ ꯍꯩꯍꯥ, ꯈꯪꯗ꯭ꯔꯦꯗ ꯏꯇꯥ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯇꯅꯤꯛꯅ ꯈꯪꯗ꯭ꯔꯗꯤ ꯏꯇꯥ ꯏꯁꯤꯡ ꯁꯣꯛꯂꯒ ꯍꯟꯅꯔꯁꯤ, ꯌꯨꯝꯗ ꯊꯕꯛꯅ ꯉꯥꯏꯍꯧꯔꯤꯀꯣ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥ꯫ ꯈꯣꯏꯃꯨ ꯃꯥꯁꯨ ꯅꯨꯄꯤ ꯃꯊꯪ ꯃꯊꯪ ꯎꯅꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯇꯥꯎ ꯄꯥꯃꯦꯜꯒꯤꯗ ꯆꯪꯂꯛꯏ ꯂꯝꯕꯤ ꯊꯣꯛꯏ ꯍꯥꯏꯗꯅ꯫ ꯂꯩꯔꯛ ꯃꯆꯤꯟꯗꯒꯤ ꯆꯪꯉꯛꯄꯗꯨ ꯀꯧꯗꯅ ꯍꯦꯛ ꯆꯪꯂꯛꯏ꯫ ꯏꯇꯥꯎ, ꯏꯇꯥꯎ, ꯏꯇꯥꯎ ꯄꯥꯃꯦꯜ꯫ ꯄꯥꯃꯦꯜ ꯅꯨꯃꯤꯗꯥꯡ ꯃꯩ ꯇꯤꯛꯅꯕ ꯎꯀꯛ ꯑꯆꯧꯕꯗꯨ ꯁꯤꯡꯖꯪꯗꯨꯅ ꯈꯥꯏꯔꯤꯉꯩ ꯃꯇꯥꯎ ꯈꯣꯏꯃꯨꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯁꯤꯡ ꯈꯥꯏꯔꯝꯕꯗꯨ ꯂꯦꯞꯂꯒ ꯈꯨꯝꯂꯛꯏ꯫ ꯆꯪꯉꯣ ꯏꯇꯥꯎ, ꯑꯩ ꯂꯩꯌꯦ꯫ ꯈꯣꯏꯃꯨ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯄꯦꯔꯦꯛ ꯆꯥꯏꯕꯤꯗꯨ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯧꯕ ꯅꯥꯄꯤꯁꯤꯡꯗꯨꯗ ꯐꯗꯠ ꯀꯟꯗꯨꯅ ꯆꯪꯂꯛꯂꯒ ꯊꯕꯛ ꯀꯌꯥꯝ ꯐꯩꯀꯣ ꯏꯇꯥꯎ ꯍꯣꯏꯗꯤ꯫ ꯄꯥꯃꯦꯜ ꯎꯀꯛ ꯑꯃꯗ ꯐꯝꯂꯒ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯏꯇꯥꯎꯕꯨ? ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯅꯇꯥꯎꯒꯤꯗ? ꯅꯇꯥꯎꯅ ꯆꯠꯄꯕꯨ ꯀꯗꯥꯏꯗ ꯑꯣꯏꯔꯨꯅꯤꯒꯦ ꯏꯇꯥꯎ?
ꯑꯗꯨꯗꯤ ꯑꯩꯅ ꯈꯜꯂꯤꯁꯤ ꯆꯨꯝꯃꯦꯗꯅ ꯆꯨꯝꯃꯤ ꯏꯇꯥꯎ ꯅꯨꯄꯤ ꯑꯍꯨꯝꯈꯛ ꯎꯅꯔꯨꯕꯅꯤ ꯉꯁꯤꯗꯤ ꯑꯍꯨꯝꯈꯛ ꯌꯥꯝꯗꯦꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯑꯃ ꯐꯥꯎꯕ ꯀꯣꯏꯕ ꯐꯪꯗ꯭ꯔꯤ ꯏꯇꯥꯎꯅ ꯑꯍꯨꯝ ꯋꯥ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯋꯥ ꯏꯇꯥꯎ ꯁꯤ ꯐꯥꯎꯕ ꯀꯣꯏꯈꯤꯗꯕ ꯅꯨꯄꯤꯁꯨ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯤꯄꯣꯠꯅꯤꯗ ꯉꯥꯏꯈꯣꯅꯤ ꯏꯇꯥꯎ ꯑꯗꯣ ꯍꯧꯖꯤꯛ ꯏꯇꯥꯎꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯀꯔꯝꯕ ꯂꯧꯗꯣꯏꯅꯣ ꯈꯣꯏꯃꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯈꯪꯗꯦꯗ ꯏꯇꯥꯎ ꯑꯗꯨꯗꯤ ꯅꯃꯤꯠ ꯌꯥꯝꯖꯅꯨꯀꯣ ꯏꯇꯥꯎ ꯈꯣꯏꯃꯨ ꯅꯪ ꯍꯥꯏꯅꯕ ꯂꯩꯕꯅꯤꯀꯣ ꯃꯤꯠ ꯌꯥꯝꯕ ꯄꯥꯈꯪꯒꯤꯗꯤ ꯃꯤꯠ ꯌꯥꯝꯕꯤ ꯂꯩꯁꯥꯕꯤ ꯊꯨꯡꯉꯤ ꯍꯥꯏꯕ ꯑꯃ ꯃꯤꯅ ꯍꯥꯏꯅꯔꯁꯨ ꯑꯩꯅ ꯀꯛꯁꯤꯗ ꯀꯛ ꯍꯠꯂꯒ ꯈꯜꯂꯒ ꯂꯣꯏꯔꯦꯗꯅ ꯏꯇꯥꯎ ꯋꯥꯕꯤꯗꯦ ꯑꯗꯨꯒꯤꯗꯤ ꯑꯄꯪꯕ ꯃꯣꯏꯅ ꯃꯤꯠ ꯌꯥꯝꯕꯤ ꯐꯪꯖꯕꯒꯤ ꯋꯥꯅꯤ ꯑꯁꯤꯡꯕ ꯅꯇꯥꯎ ꯑꯩꯒꯤꯗꯤ ꯌꯦꯡꯉꯨꯗ ꯑꯩꯒꯤꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯏꯇꯥꯎꯒꯤꯗ ꯆꯅꯨ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯆꯅꯨꯅ ꯈ꯭ꯋꯥꯡꯅ ꯁꯅꯥꯕꯨꯟ ꯌꯦꯞꯇꯨꯅ ꯅꯤꯡꯗꯨ ꯌꯩꯕꯤ ꯁꯝꯂꯥꯡ ꯑꯗꯨꯗ ꯂꯩꯍꯥꯎ ꯀꯧꯕꯤ ꯁꯤꯡꯒꯦꯜ ꯃꯥꯕꯨ ꯑꯅꯤ ꯑꯍꯨꯝ ꯆꯤꯜꯂꯒ ꯁꯝꯂꯥꯡꯅ ꯖ꯭ꯋꯥꯏ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯈꯣꯏꯃꯨ ꯃꯌꯥ ꯎꯝꯁꯤꯡꯅ ꯍꯥꯏꯕ ꯃꯈꯩ ꯀꯥꯎꯔꯗꯨꯅ ꯌꯦꯡꯉꯤ ꯄꯥꯃꯦꯜ ꯃꯆꯥꯅꯨꯄꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯆꯅꯨ ꯇꯥꯆꯧꯗ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯀꯜꯂꯧꯕ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯏꯆꯜꯗꯤ ꯆꯅꯨ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯁꯅꯥꯕꯨꯟꯗꯨ ꯃꯥꯡꯒꯣꯜꯗ ꯊꯝꯂꯒ ꯇꯥꯆꯧ ꯑꯩꯒꯤ ꯁꯛꯁꯤ ꯍꯦꯛ ꯎꯕꯒ ꯄꯥꯈꯣꯟ ꯑꯃ ꯍꯦꯛꯇ ꯁꯤꯅꯤꯡꯂꯛꯄ꯭ꯔꯥ ꯄꯥꯈꯣꯟ ꯁꯤꯅꯤꯡꯂꯛꯄ ꯅꯠꯇꯦꯅꯦ ꯆꯅꯨ ꯍꯣꯔꯦꯟ ꯑꯕꯣꯛꯅ ꯃꯩ ꯇꯤꯛꯅꯕ ꯁꯤꯡ ꯈꯥꯏꯕꯁꯤꯗ ꯇꯥꯆꯧꯒꯤ ꯈꯨꯠꯁꯦ ꯃꯣꯠꯂꯕ ꯑꯗꯨꯗ ꯇꯟꯗꯅ ꯊꯛꯇꯕꯅꯤꯗ ꯍꯣ ꯈꯪꯖꯔꯦ ꯀꯟꯖꯔꯛꯂꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯁꯅꯥꯕꯨꯟꯗꯨ ꯄꯨꯁꯤꯜꯂꯒ ꯆꯪꯈꯤꯔꯝꯃꯤ ꯆꯅꯨꯗꯣ ꯈꯣꯏꯃꯨ ꯃꯌꯥꯗꯨ ꯎꯝꯁꯤꯜꯂꯒ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯗꯨꯅ ꯄꯥꯃꯦꯜꯒꯤ ꯄꯥꯝꯕꯣꯝꯗ ꯄꯣꯞ ꯊꯥꯔꯒ ꯃꯈꯨꯠꯇꯨꯅ ꯍꯪꯂꯛꯏ ꯏꯇꯥꯎ ꯁꯤꯕꯨ ꯏꯇꯥꯎꯒꯤ ꯏꯆꯟꯅꯨꯄꯤ ꯆꯅꯨꯗꯨꯔꯣ ꯃꯥꯅꯤ ꯏꯇꯥꯎ ꯃꯥꯟꯗ꯭ꯔꯕꯣ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯝꯃꯤꯅꯤ ꯆꯅꯨꯗꯤ ꯐꯥꯔꯕꯅꯤ ꯆꯅꯨ ꯏꯁꯤꯡ ꯀꯜꯂꯒ ꯊꯣꯛꯂꯛꯏ ꯁꯤ ꯂꯩꯔꯦ ꯇꯥꯆꯧ ꯏꯁꯤꯡ ꯍꯥꯏꯗꯣ ꯀꯗꯥꯏ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯟꯅ ꯀꯜꯂꯛꯄ ꯏꯁꯤꯡꯁꯦ ꯈꯣꯏꯃꯨꯅ ꯏꯁꯤꯡ ꯂꯦꯝꯗ꯭ꯔꯕꯣ ꯏꯇꯥꯎ ꯈꯤꯇꯪ ꯈꯛꯇꯤ ꯌꯥꯎꯔꯤꯌꯦ ꯑꯩꯁꯨ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤ ꯏꯇꯥꯎ ꯊꯛꯀꯦ ꯑꯃꯨꯛꯇ ꯁꯦ ꯍꯥꯎꯏꯅꯦ ꯊꯨꯝꯕꯝ ꯑꯗꯨꯝ ꯌꯥꯎꯏꯅꯦ ꯏꯁꯤꯡꯁꯦ ꯆꯅꯨ ꯃꯕꯨꯡꯅ ꯈꯥꯏꯕ ꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯄꯤꯛꯄꯁꯤꯡꯗꯨ ꯈꯟꯅ ꯍꯪꯂꯛꯏ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯦ ꯍꯥꯏꯅ ꯇꯥꯆꯧ ꯑꯕꯣꯛꯅ ꯆꯥꯕ ꯌꯥꯒꯗꯕ ꯑꯃ ꯊꯣꯡꯖꯤꯜꯂꯨ ꯏꯆꯜꯁꯤꯗꯤ ꯍꯣꯏ ꯆꯅꯨ ꯁꯤꯡ ꯂꯧꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ ꯈꯣꯏꯃꯨ ꯅꯣꯛꯈꯤ ꯇꯧꯔꯒ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯁꯤꯔ ꯈꯪꯗꯦꯗ ꯏꯇꯥꯎ ꯌꯥꯔꯦ ꯏꯇꯥꯎ ꯑꯇꯩ ꯅꯨꯄꯤꯗ ꯃꯃꯤꯠ ꯌꯥꯝꯅꯁꯨ ꯑꯩꯒꯤ ꯏꯆꯜꯗꯒꯗꯤ ꯅꯃꯤꯠ ꯌꯥꯝꯁꯤꯜꯂꯛꯀꯅꯨꯀꯣ ꯃꯕꯨꯡ ꯑꯩ ꯃꯩ ꯆꯥꯎ ꯂꯩꯔꯤꯀꯣ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯗꯤꯅꯦ ꯅꯃꯤꯠꯇꯣ ꯁꯤꯡꯖꯪ ꯇꯣꯏꯅ ꯄꯥꯏꯕꯒꯤ ꯑꯍꯩꯕ ꯈꯨꯠꯁꯤꯅ ꯀꯣꯊꯣꯛꯀꯗꯕ ꯈꯪꯉꯕ ꯀꯤꯖꯔꯩꯗ ꯑꯣꯟꯊꯣꯛꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯇꯥꯎ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯁꯨꯝ ꯆꯅꯨꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯇꯥꯎ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯄꯥꯃꯦꯜꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯈꯪꯗꯅꯤ ꯏꯇꯥꯎ ꯉꯁꯤꯗꯤ ꯅꯪ ꯂꯥꯛꯀꯅꯨꯀꯣ ꯏꯇꯥꯎ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯣꯏꯕ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯏꯇꯥꯎ ꯑꯕꯣꯛꯁꯨ ꯑꯩꯁꯨ ꯑꯩꯈꯣꯏ ꯆꯅꯨꯁꯨ ꯑꯣ ꯑꯗꯨꯗꯤ ꯍꯪꯆꯤꯠ ꯑꯣꯏꯅ ꯂꯥꯛꯑꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯈꯣꯏꯃꯨꯗꯣ ꯏꯇꯥꯎ ꯈꯣꯏꯃꯨꯁꯤꯅ ꯈꯣꯏꯃꯨ ꯁꯦꯡꯉꯦ ꯑꯣꯏꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯆꯅꯨ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ ꯃꯕꯨꯡꯗ ꯇꯥꯆꯧ ꯅꯣꯏꯒꯤ ꯅꯇꯥꯎ ꯈꯣꯏꯃꯨꯗꯣ ꯑꯩꯈꯣꯏꯗ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯛꯍꯟꯒꯅꯨꯀꯣ ꯀꯩꯗꯧꯔꯒꯦ ꯆꯅꯨ ꯑꯩꯒꯤ ꯏꯇꯥꯎ ꯈꯣꯏꯃꯨꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯑꯩ ꯍꯩꯅꯗꯦꯕ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯏꯇꯥꯎ ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨꯗꯤ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ ꯑꯗꯨꯅ ꯅꯪ ꯑꯣꯏꯅ ꯊꯣꯛꯂꯛꯀꯅꯨ ꯏꯇꯥꯎ ꯈꯣꯏꯃꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯗꯤ ꯆꯅꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯇꯥꯆꯧ ꯃꯥꯒꯤ ꯉꯔꯥꯛꯄꯤꯅ ꯉꯥ ꯂꯥꯛꯑꯝꯗꯥꯏꯒꯤ ꯃꯤꯠꯌꯦꯡꯗꯧꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯣ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯩ ꯏꯆꯜꯗꯤ ꯉꯔꯥꯛꯄꯤꯅ ꯉꯥ ꯂꯥꯛꯑꯝꯗꯥꯏꯒꯤ ꯃꯤꯠꯌꯦꯡꯒꯗꯣ ꯑꯣꯟꯊꯣꯛꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤꯗ ꯌꯦꯡꯕꯗꯨꯒꯤ ꯍꯥꯏꯕꯤꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯇꯣꯛꯆꯧꯅ ꯃꯕꯨꯡꯗ ꯁꯥꯎꯁꯤꯜꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯆꯅꯨ ꯄꯥꯃꯦꯜ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯊꯥꯕꯂꯩ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯂꯧꯁꯤꯜꯂꯝꯂꯒ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯏꯟꯁꯥꯡ ꯊꯥꯛꯅꯕ ꯃꯔꯣꯏ ꯈꯔ ꯍꯦꯛꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯂꯝꯕꯤꯗ ꯆꯠꯅ ꯀꯧꯗꯨꯅ ꯂꯛꯅꯔꯝꯃꯤ ꯏꯅꯦ ꯊꯥꯕꯂꯩ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯅꯃꯧꯒꯗꯣ 3-4ꯅ ꯁꯦꯕꯥ ꯇꯧꯗꯣꯔꯤ ꯊꯥꯕꯂꯩ ꯃꯔꯣꯏ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯉꯛꯇꯨ ꯂꯤꯈꯠꯂꯛꯂꯒ ꯈꯨꯝꯂꯛꯏ ꯆꯟꯗ꯭ꯔꯤꯃꯥ ꯏꯃꯧ ꯑꯃꯅ ꯐꯥꯎꯕ ꯁꯦꯕꯥ ꯇꯧꯕ ꯐꯪꯗ꯭ꯔꯕ ꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯏꯃꯧ 3-4ꯅ ꯁꯦꯕꯥ ꯇꯧꯗꯣꯏꯅꯣꯅꯦ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯅꯅꯦ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯉꯥꯡꯊꯣꯔꯛꯏꯗꯀꯣ ꯏꯟꯗꯣꯟ ꯐꯥꯒꯤ ꯅꯠꯇꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯉꯁꯥꯏꯅꯦ ꯑꯩꯅ ꯁꯒꯣꯜ ꯂꯝꯕꯤꯗ ꯆꯠꯄꯗ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯥ ꯈꯣꯏꯃꯨꯗꯣ ꯅꯨꯄꯤ ꯎꯅꯍꯧꯕꯅꯤ ꯁꯒꯣꯜ ꯂꯝꯕꯤꯗꯒꯤ ꯍꯜꯂꯛꯂꯒ ꯀꯩꯊꯦꯜ ꯆꯠꯄꯗꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯎꯅꯍꯧꯏ ꯍꯜꯂꯛꯄꯗꯅ
ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯗꯨꯗ ꯅꯨꯄꯤ ꯑꯃ ꯎꯅꯔꯝꯃꯦ ꯁꯟꯗ꯭ꯔꯤꯃꯥ ꯅꯨꯄꯤꯗꯤ ꯃꯌꯥꯝ ꯀꯣꯏ ꯍꯥꯏꯕ ꯄꯥꯎ ꯇꯥꯏꯌꯦ ꯏꯆꯥ ꯅꯨꯄꯥꯗꯣ ꯎꯗꯤ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯇꯦꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯗꯤ ꯈꯔ ꯐꯗꯧꯅꯤꯅꯦ ꯑꯩꯁꯦ ꯏꯅꯦ ꯅꯪꯅꯦ ꯅꯃꯧ ꯃꯌꯥꯝꯅ ꯁꯦꯕꯥ ꯇꯧꯕꯗ ꯍꯧꯖꯤꯛ ꯅꯌꯥꯡ ꯀꯪꯉꯤꯗꯣ ꯅꯣꯏ ꯂꯥꯏꯔꯛꯇꯣꯏ ꯄꯣꯠꯅꯤꯗ ꯁꯣꯏꯗ꯭ꯔꯦꯍꯦ ꯆꯟꯗ꯭ꯔꯤꯃꯥ ꯅꯣꯏꯊꯣꯔꯛꯄ꯭ꯔꯥ ꯍꯦꯟꯅ ꯀꯪꯁꯤꯜꯂꯛꯄ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯆꯟꯗ꯭ꯔꯤꯃꯥ ꯍꯦꯟꯅ ꯅꯣꯛꯂꯗꯨꯅ ꯅꯆꯥꯅꯨꯄꯥꯁꯨ ꯂꯥꯛꯑꯦ ꯇꯣ ꯏꯅꯦ ꯑꯗꯨꯗꯤ ꯅꯃꯧ ꯑꯃꯨꯛ ꯆꯠꯆꯔꯦ ꯍꯣꯏ ꯍꯣꯏ ꯊꯥꯕꯂꯩ ꯉꯥꯡꯗꯅ ꯃꯔꯣꯏ ꯍꯦꯛꯂꯤ ꯈꯣꯏꯃꯨ ꯀꯣꯟꯊꯣꯡꯆꯩꯗꯣ ꯍꯥꯞꯆꯤꯜꯂꯝꯂꯒ ꯏꯁꯩ ꯉꯪꯗꯅ ꯆꯪꯂꯛꯏ ꯈꯣꯏꯃꯨ ꯑꯩꯅ ꯉꯪꯗꯅ ꯀꯅꯥꯅ ꯉꯪꯒꯅꯤ ꯍꯥꯏꯕꯒꯦ ꯈꯣꯏꯃꯨ ꯑꯩꯅ ꯂꯝꯗꯟꯗꯅ ꯀꯅꯥꯅ ꯂꯝꯗꯅꯤ ꯍꯥꯏꯕꯒꯦ ꯈꯣꯏꯃꯨꯒꯤ ꯂꯩꯔꯥꯡꯒꯤ ꯈꯣꯏꯃꯨ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ ꯊꯥꯕꯂꯩ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄ ꯄꯣꯂꯥꯡꯗꯨ ꯄꯥꯏꯔꯗꯨꯅ ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯂꯛꯄꯒ ꯍꯥꯏꯔꯛꯏ ꯋꯥꯠꯂꯣꯏ ꯈꯣꯏꯃꯨꯗꯒꯤ ꯂꯩꯔꯥꯡꯅ ꯋꯥꯠꯂꯣꯏ ꯏꯆꯥꯗꯤ ꯁꯛꯁꯨꯅ ꯂꯝ ꯌꯧꯅ ꯐꯖꯕꯅꯤꯅ ꯂꯩꯔꯥꯡꯁꯨ ꯃꯔꯥꯡ ꯀꯥꯏꯔ ꯃꯥꯜꯂꯦꯅꯦ ꯈꯣꯏꯃꯨ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯁꯨꯔ ꯇꯥꯗꯅ ꯉꯪꯂꯝꯕ ꯏꯁꯩꯗꯨꯁꯨ ꯆꯞ ꯂꯦꯞꯂꯒ ꯏꯀꯥꯏꯅ ꯃꯀꯣꯛꯇ ꯍꯥꯏꯔꯞ ꯍꯣꯠꯂꯒ ꯀꯅꯥꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯀꯝꯁꯤꯜꯂꯝꯅꯕ ꯖꯥꯠꯅꯣ ꯍꯩ ꯈꯣꯏꯃꯨ ꯍꯜꯂꯛꯑꯗꯤꯅꯦ ꯏꯃꯨꯡ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯆꯠꯂꯣ ꯏꯟꯁꯥꯡꯒꯗꯣ ꯅꯃꯥ ꯑꯩꯅ ꯍꯪꯒꯥꯝꯒ ꯃꯜꯂꯒꯅꯦ ꯄꯣꯂꯥꯡꯗ ꯅꯤꯡꯊꯤꯖꯅ ꯆꯥꯝꯂꯒ ꯊꯅꯝꯂꯕꯅꯤ ꯄꯥꯈꯣꯟꯁꯦ ꯃꯜꯂꯛꯀꯦ ꯍꯪꯒꯥꯝ ꯊꯣꯡꯕꯗ ꯊꯥꯛꯅꯅꯕ ꯃꯅꯝ ꯅꯨꯡꯁꯤꯔꯗꯅ ꯍꯥꯎꯕꯅꯤ ꯏꯃꯥ ꯉꯁꯤꯗꯤ ꯆꯠꯃꯟꯗꯗꯅ ꯆꯥ ꯋꯥꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯊꯣꯡꯂꯒꯤ ꯆꯥꯛꯇꯣ ꯍꯩ ꯌꯥꯔꯣꯏꯀꯣ ꯊꯣꯡꯕ ꯇꯜꯂꯒꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯕ ꯑꯁ ꯅꯝꯐꯨꯗ ꯊꯣꯡꯍꯟꯗꯧꯔꯤꯅꯤ ꯆꯥꯛꯁꯦ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯉꯣ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯑꯐꯣꯠꯄꯤꯁꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯞꯂꯤ ꯆꯪꯉꯛꯏ ꯊꯥꯕꯂꯩ ꯃꯪꯒꯣꯜ ꯃꯊꯛ ꯑꯗꯨꯗ ꯄꯣꯂꯥꯡꯗꯨ ꯊꯝꯂꯒ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯈꯣꯏꯃꯨ ꯑꯁꯦꯡꯕ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗꯒꯤ ꯀꯔꯝꯕꯅ ꯂꯧꯗꯧꯔꯤꯁꯤꯅ ꯃꯥ ꯂꯧꯕꯗꯤ ꯅꯆꯥꯅ ꯀꯣꯏꯔꯤꯁꯤꯗꯒꯤ ꯅꯠꯇꯕ ꯃꯁꯛꯀ ꯂꯝ ꯌꯧꯅ ꯐꯖꯕꯤ ꯑꯃ ꯂꯧꯔꯛꯇꯣꯏꯅꯤ ꯁꯣꯏꯗ꯭ꯔꯦ ꯅꯪꯒꯨꯝꯅ ꯅꯃꯤꯠ ꯌꯥꯝꯕꯤ ꯅꯨꯄꯤ ꯂꯧꯔꯛꯄ ꯍꯌꯩꯗꯤ ꯆꯨꯔꯨꯡꯕ ꯇꯥꯔꯦ ꯍꯩꯗ꯭ꯔꯗꯤ ꯆꯪꯉꯣ ꯆꯥꯛꯁꯪꯗ ꯆꯪꯖꯈ꯭ꯔꯒꯦ ꯑꯩꯗ ꯁꯤꯗꯤ ꯏꯁꯩ ꯃꯈꯥꯗꯨꯝ ꯉꯪꯊꯣꯛꯀꯦꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯣꯏꯃꯨ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯗꯨꯅ ꯏꯁꯩ ꯁꯛꯂꯒ ꯆꯪꯈꯤꯔꯝꯃꯤ ꯁꯛꯇꯥꯁꯤꯅ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯤꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯜꯂꯛꯇꯕꯗꯨꯗ ꯊꯣꯡꯒꯥꯜꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯪꯂꯛꯏ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯈꯨꯔꯥ ꯏꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯗꯨ ꯉꯥꯏꯔꯤꯅꯤꯅꯦ ꯃꯧ ꯃꯆꯥ ꯂꯩꯔꯥꯡꯗꯤ ꯍꯧꯖꯤꯛꯇ ꯅꯨꯄꯥ ꯃꯊꯪ ꯎꯅꯔꯒ ꯏꯁꯤꯡ ꯁꯣꯛꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯈꯨꯔꯥ ꯍꯜꯂꯛꯑꯅꯤ ꯈꯨꯔꯥ ꯄꯥꯈꯠꯂꯨꯔꯅꯣ ꯌꯨꯝ ꯆꯪꯕꯤꯔꯣ ꯍꯣꯏ ꯃꯧ ꯃꯆꯥ ꯃꯧꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯄꯨꯔꯛꯄ ꯊꯨꯃꯣꯛꯇꯨꯒ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯌꯥꯗꯕꯅ ꯆꯠꯈ꯭ꯔꯦ ꯃꯧ ꯑꯗꯨꯅ ꯆꯠꯈꯤꯕꯒ ꯏꯕꯣꯍꯜ ꯇꯞꯅ ꯍꯥꯏꯍꯧꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯗꯒꯤꯅ ꯍꯅꯨꯕꯤ ꯐꯥꯎꯕꯁꯤꯗ ꯏꯆꯥꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛꯁꯦ ꯌꯦꯡꯁꯤꯟꯈ꯭ꯔ ꯄꯣꯠꯅꯤ ꯄꯖꯤꯌꯥ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ ꯃꯨꯔꯨꯝꯒ ꯁꯣꯜꯂꯒ ꯃꯤꯅ ꯌꯦꯡꯕꯗ ꯑꯉꯥꯎꯕ ꯃꯥꯜꯂꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯩꯗꯤ ꯆꯪꯉꯝꯃꯦꯀꯣ ꯂꯨꯝꯃꯤ ꯏꯁꯤꯡꯁꯤꯒ ꯍꯣꯏ ꯆꯪꯉꯝꯃꯨ ꯑꯩꯅꯗꯤ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯕꯤꯔꯤꯅꯦ ꯑꯩꯁꯦ ꯃꯥꯅꯗꯤ ꯈꯪꯄꯣꯟꯇꯦꯅ ꯇꯧꯔꯤꯁꯦ ꯉꯥꯡꯗꯅ ꯆꯪꯂꯛꯏ ꯏꯕꯣꯍꯜ ꯃꯥꯁꯨ ꯂꯩꯔꯥꯡ ꯏꯃꯨꯡꯗ ꯏꯁꯤꯡ ꯊꯝꯂꯨꯔꯒ ꯁꯨꯝꯆꯤꯠ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯏꯕꯣꯍꯜꯅ ꯉꯁꯤꯗꯤ ꯏꯆꯥꯁꯤ ꯊꯕꯛ ꯐꯩꯗ ꯄꯖꯤ ꯐꯅꯤꯡꯗꯅ ꯐꯕ ꯅꯠꯇꯦꯗ ꯊꯕꯛꯁꯤꯁꯨ ꯉꯁꯥꯏ ꯅꯌꯥ ꯅꯨꯄꯥꯁꯤꯡꯅ ꯂꯩꯔꯛꯄ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯤꯂꯤ ꯆꯅꯥ ꯀꯥꯡꯍꯧ ꯃꯌꯥꯝꯗꯣ ꯇꯨꯝꯅꯕ ꯍꯥꯏꯗꯅ ꯂꯝ ꯇꯥꯁꯤꯟꯒꯦ ꯇꯧꯕꯅꯤ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯦ ꯍꯥꯏꯔꯤꯁꯤꯗꯤ ꯃꯔꯣꯜ ꯆꯨꯝꯂꯦꯗꯅ ꯄꯖꯤꯌꯥ ꯂꯩꯁꯥꯔꯤꯉꯩꯗ ꯀꯣꯏꯍꯧꯗꯅ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯀꯣꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯑꯗꯨꯅ ꯂꯩꯁꯥꯔꯤꯉꯩꯗ ꯀꯣꯏꯍꯧꯕꯒꯤ ꯋꯥꯅꯤꯗ ꯀꯣꯏꯌꯨ ꯏꯄꯥꯅ ꯊꯤꯡꯗꯦꯀꯣ ꯏꯄꯥ ꯊꯤꯡꯗꯦ ꯄꯖꯤꯌꯥ ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯑꯩꯅꯒ ꯀꯣꯏꯔꯨꯕ ꯅꯠꯇꯦꯀꯣ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯅꯦ ꯂꯩꯔꯦꯟ ꯃꯇꯨꯡ ꯏꯟꯕꯗꯧꯅ ꯏꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯒ ꯇꯛꯄ ꯌꯥꯕ ꯇꯛꯂꯒ ꯀꯣꯏꯅꯈꯤꯕ ꯉꯥꯛꯇꯅꯤ ꯏꯆꯥꯅ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯈꯤꯕꯒꯤ ꯋꯥꯔꯤ ꯍꯪꯗꯦꯀோ ꯏꯄꯥ ꯍꯪꯗꯦ ꯀꯣꯏꯌꯨ ꯏꯆꯥꯁꯤꯗꯤ ꯀꯣꯏꯌꯨ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯀꯣꯏꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯍꯜ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯑꯩꯈꯣꯏ ꯕꯥꯁꯤꯁꯦ ꯑꯁꯤ ꯐꯥꯎꯗꯤ ꯈꯪꯂꯤ ꯃꯥꯜꯂꯤ ꯉꯥꯟꯕꯤꯊꯣꯏ ꯃꯥꯅ ꯈꯣꯏꯃꯨꯗ ꯎꯅꯁꯤ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯒ ꯃꯥꯕꯨ ꯎꯅꯕ ꯁꯨꯛꯂꯥꯛ ꯂꯥꯛꯇꯕꯗꯨꯗ ꯁꯥꯎꯔꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝ ꯊꯤꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯍꯜ ꯑꯃꯅ ꯈꯣꯏꯃꯨꯒꯤ ꯃꯌꯨꯝ ꯇꯥꯛꯂꯛꯄꯗꯒꯤ ꯁꯥꯎꯅ ꯆꯪꯂꯛꯏ ꯀꯣꯟꯊꯣꯡꯆꯩꯒꯗꯨ ꯂꯥꯛꯄꯅ ꯂꯪꯂꯒ ꯍꯪꯉꯤ ꯃꯁꯛ ꯈꯔ ꯐꯖꯔꯦꯅ ꯈꯪꯅꯧꯔꯒ ꯑꯣꯈꯥꯛ ꯐꯠꯇꯕ ꯅꯨꯄꯥ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯤꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯇꯥꯈꯣꯏꯃꯨ
Sumangda kwakna yakna khongbagum nupigi khonjel amana lak laktana kaubudu tabada saksangda sak thonglamba thabalai parup thoglai. Kana hangbano nganbi thoi makhwang metlaga sawnang hanglai. Ta khoi mulai troi nya thabalai tapna. Aina imungdagi taba khonjel asya kwak malina khalidudi sumlidana masak asi sumaliba kwak amubido. Kwak na budi kitang muba helido kusu asya. Khumlaktabaduda khonjel adu khraga kankhatna amuk hanglai nganbi thoi. Ho ine yumsi ta khoi mugi yum natabra. Bema yam chumna khangna haire. Kari haigadabano mama aingonda dum hairamo asadi leitiye. Mama ni hairakpaduda ikaibadi khara phawrami nganbi thoi adubu sauningbagi mayaina haire. Ma kadai sakhidu ta khoi mubo. Marup amaga thabak ama saluni haidan sakhibani ni bema. Nangna hainingbadu hairamo aingonda. Ai horen ma halaknaga tamage. Ma ta khoi muda aina unasi haireisya koiraban. Aduga mana unaba suklak laktaba. Aduda sauningdana yum hanglaga thina sayen lakpani aise. Saigadabado sairamoi bema. Ima horen nang ta khoi mu halaklaga sairage. Ima yaranida yum khanglabanina chacharake nasa. Asya haiduna senthokre nganbi thoi thabalai. Nganbi thoina senthokre budu yenghauraga makhwang metuna haihawi. Hosik matamgi leisabi singsia. Thongni kaiba khangkhijida ko. Makhoi ga nusina nupagi mayumga thiraga lakpa ngami haiwani. Aikhoina leisarak matamga yam khenakre kaibase. Hosik na yeni kaiba khangdraba zatni ko. Pai khangni dana dubudia hanna lakisat. Aigi isang pa khoi mu lamdan bado. Somda khoi mu madi matau pamel gi masanupi sanu ubada ngawkhraduna pamel hoida da satnaba hotnaribani. Aduda ngasisu nganta pamel hoida satlibani. Janu migi khulang chatnaba chak thonglingai sumangda mabunga khoi mu ga wari sanabadu tare. Da aibu ising kita thakningchreda. Pamel khoi mu da paina yenglaga. Da ingam tha sida ising yamna thakning sarakanu ko. Nagul khangi thakti thakningdana thakning sa pithatningdabu yuwade na tegise. Itaw nang sidiba. Atay leisabi da tanarasu isanupidadi tanarakanu he itaw. Itaw mari tanarakani ko. Itaw aina phagi tawnida. Janu uyando makum hanglaga insang do thum thaksili aduga masina murum sone. Masigi khoi mu haiba. Aikoi ta saugi marupsya. Aigona karan tarak to oredibya. Ai sauningangtana ita leirang una sibidun yenguko. Murum nganglibadu loibaga uyando makum hanglaga thum amuk thaksingkhri sanuni insang to. Pamel chakumna samlaknaga hanglai. Jano loijubu nang isak to. Nung phulira khangjada aigi sagi ngasigi sakse. Doknasu kuikre. Thabak chani hairubaira kai. Thacho chak loidorabani. Chalhankro nangi nataw khoimu khwangjengbadu. Ikoi sak sanaba khatrak tawdana asaidagi amagi wari muksa tawra leirasida chak pisa khichodi papurani sado. Charo dudi kausinaga taso ai chak thiba loidore. Hoi ita hoi ta khoimu chango chakumda chak charak chalasilao. Hoi ta as ngasidi chanugi khut yengba taredana. Chanu chak thangdok lamlaga awat apa hapnaba mukham masamada haptuna thanamlaga madi phi suruge hairamduda thokre. Khoimu kompaktuda makhutu hamlaga insang hapa tengko tu paiduna kharyamna haizillaga namna totnaga hauna sathui. Hauna sarani khalambadu thum yakmanbaduda khangsuk thai. Pameldi morok metbada kotpa yamna pamjai aduna kotnaba semlingai khoimu na hana sak sakibani. Matang sugatbaduda hanglai. Taw kaidori sang hawjaba. Hawbadi khradi hawroi taw haidau. Koidi sidana busabani. Khoimu ising khuzaidu lamduna kut yosillaga hairei. Yam hawdi taw chara khangni tawso. Aisu zarge lamani yajamni pukse. Kotnaba semlingaida nang loi chathokiba tare. Asya haiduna masu insangdo haiduna chakhoma mahukpaga. Thum khuyaksi kaido. Janu phi surambadu mabungna kaubudu tabada changlaklaga hanglai. Kari haigi taso. Kari haigi nati. Nangi ngasigi insangse thum kayak thake. Ha yakpani yaje. Janu ningsingi ngehak asum ningsinglakpada ningsinglakle thum anirak thakre haiba. Taso thumdo anirak thakre aina. Adunadi haure nangi sang. Sauro nangna that labukto thana. Nabungdi thabuk chalage ko chak chadana. Janu mabungna thabuk chatpada nisang thum yakpagi chak chadana chatkibadu khanbada nungai tradun hairei. Taso
ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛ ꯉꯟꯇꯥ ꯊꯣꯛꯂꯝꯒꯦ ꯑꯌꯨꯛꯀꯤꯗꯤ ꯁꯥꯎꯔꯅꯨ ꯁꯥꯎꯗꯦ ꯏꯆꯟ ꯏꯁꯧ ꯂꯥꯡꯕꯤꯗ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏꯗꯦ ꯍꯥꯏꯕ꯭ꯔꯣ ꯇꯥꯆꯧ ꯁꯥꯎꯔꯅꯨꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯇꯥꯆꯧꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯇꯥꯆꯧꯒꯤ ꯆꯔꯥꯝ ꯆꯗꯠꯅꯕꯁꯨ ꯐꯅꯅꯕ ꯆꯒꯦꯝ ꯄꯣꯝꯂꯝꯒꯦ ꯃꯆꯟꯅ ꯊꯦꯝꯂꯛꯄꯗꯨꯗ ꯄꯥꯃꯤꯜꯁꯨ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯝꯂꯝꯃꯤ ꯍꯣꯏ ꯊꯣꯡꯉꯝꯃꯨ ꯇꯥꯆꯧ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯕꯣꯛꯇꯁꯨ ꯅꯪꯅ ꯈꯔ ꯍꯥꯏ ꯆꯅꯣ ꯑꯩ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯕꯣꯛꯇꯨꯅ ꯌꯥꯍꯧꯔꯛꯄꯗꯒꯤ ꯃꯁꯛꯇꯨ ꯎꯖꯒꯦ ꯐꯪꯉꯣꯏ ꯍꯣꯏ ꯇꯥꯆꯧ ꯄꯥꯃꯦꯜ ꯃꯇꯥꯎ ꯈꯣꯏꯃꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯅꯨ ꯁꯣꯔꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯋꯥꯏ ꯍꯦꯛ ꯁꯪꯉꯤ ꯃꯁꯤꯒꯤ ꯈꯣꯏꯃꯨ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯄꯨꯔꯒ ꯆꯠꯈꯤꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯗꯨ ꯋꯥꯈꯜ ꯇꯥꯅ ꯁꯨꯔꯝꯃꯤ ꯆꯅꯨ ꯉꯁꯤꯗꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯇꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯄꯨꯜꯂꯤ ꯆꯅꯨꯒꯤ ꯃꯌꯨꯝꯗ ꯇꯅꯤꯛꯅ ꯍꯟꯗꯛꯇꯤ ꯏꯇꯥ ꯂꯩꯔꯥꯡ ꯇꯥ ꯂꯩꯉꯝꯗꯣ ꯑꯩꯕꯨ ꯉꯥꯏꯔꯝꯗ꯭ꯔꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯐꯔꯕꯅꯤ ꯉꯥꯏꯔꯝꯗ꯭ꯔꯤꯗꯣ ꯏꯇꯥ ꯊꯣꯏꯅꯨꯅꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥ ꯂꯦꯝꯕꯁꯨ ꯀꯟꯅ ꯅꯥꯗ ꯂꯩꯌꯦꯅ ꯍꯞꯇꯥꯃꯨꯛ ꯁꯨꯔꯤ ꯃꯁꯛ ꯃꯁꯥꯒ ꯎꯈꯤꯗꯕ ꯑꯩꯁꯨ ꯂꯩꯔꯥꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯋꯥꯏ ꯍꯦꯛ ꯁꯪꯉꯦ ꯑꯗꯨꯗꯤ ꯆꯅꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯤꯁꯤꯗꯤ ꯌꯥꯝ ꯐꯩ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗꯦ ꯍꯥꯏꯖꯤꯜꯂꯒ ꯇꯥꯆꯧꯒꯤ ꯃꯔꯨꯞ ꯈꯣꯏꯃꯨꯗꯣ ꯏꯇꯥ ꯂꯩꯔꯥꯡꯒꯤ ꯁꯦꯝꯕꯤꯒꯦꯕ ꯑꯩ ꯂꯩꯔꯥꯡꯅ ꯏꯇꯥ ꯆꯅꯨ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯗꯤ ꯅꯌꯨꯝꯗ ꯂꯥꯛꯂꯒ ꯋꯥ ꯉꯥꯡꯗ꯭ꯔꯗꯤ ꯏꯀꯥꯏꯕꯝꯗ ꯌꯥꯎꯁꯤꯜꯂꯦꯀꯣ ꯑꯩꯈꯣꯏ ꯆꯅꯨ ꯅꯣꯛꯂꯒ ꯏꯀꯥꯏꯔꯨꯅꯨ ꯏꯇꯥ ꯑꯩꯁꯨ ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯤꯅꯤ ꯇꯅꯤꯛꯅ ꯅꯨꯡꯉꯥꯏꯃꯟꯗꯅ ꯅꯨꯄꯥ ꯀꯣꯏꯖꯗꯕ ꯏꯇꯥꯗꯤ ꯍꯧ ꯊꯥꯗꯅ ꯆꯦꯅꯤꯡꯉꯝꯃꯅꯤ ꯇꯧꯔꯤꯁꯦ ꯏꯁ ꯏꯇꯥ ꯇꯅꯤꯛ ꯅꯪꯗꯤ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕꯅꯤꯅꯀꯣ ꯀꯣꯏꯗ꯭ꯔꯁꯨ ꯑꯩꯒꯗꯤ ꯃꯥꯟꯅꯗꯦꯗꯅ ꯑꯗꯨ ꯏꯇꯥ ꯂꯩꯔꯥꯡ ꯅꯪ ꯍꯥꯏꯕꯤꯌꯨꯅ ꯍꯥꯏꯌꯦꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯥꯅꯦ ꯍꯥꯏꯔꯗꯤ ꯂꯦꯝꯅ ꯊꯥꯗꯕꯤ ꯂꯩꯔꯥꯡ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯏꯇꯥ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯃꯥꯟꯅꯕꯅꯤ ꯃꯁꯛꯀꯥꯁꯦ ꯐꯖꯈ꯭ꯔꯕꯖꯥꯠ ꯈꯪꯂꯕ ꯏꯇꯥ ꯂꯩꯔꯥꯡ ꯃꯀꯣꯛꯀꯗꯨ ꯅꯣꯝꯂꯒ ꯍꯣꯏ ꯌꯦꯡꯁꯤ ꯏꯇꯥ ꯑꯗꯨ ꯏꯇꯥ ꯅꯨꯄꯥꯗꯣ ꯑꯩꯗꯧꯅ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯕ ꯑꯣꯏꯖꯥꯠꯂꯣ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯕ ꯅꯨꯄꯥꯗꯤ ꯄꯥꯝꯗꯦꯗ ꯏꯇꯥ ꯊꯣꯏꯅꯨꯅ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯔꯁꯨ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯕ ꯅꯨꯄꯥꯗꯤ ꯄꯥꯝꯗꯕ ꯑꯣꯏꯔꯦ ꯏꯇꯥ ꯅꯪꯁꯨ ꯄꯥꯝꯗꯦꯗ ꯀꯥꯏꯗꯩ ꯆꯅꯨꯅ ꯅꯨꯄꯤꯒ ꯀꯣꯏꯕ ꯅꯨꯄꯥ ꯅꯠꯇꯦ ꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯃꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯑꯗꯨꯗ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯀꯣꯏꯗꯕꯗꯨꯕꯨꯗꯤ ꯄꯥꯝꯃꯦꯕ ꯑꯗꯨ ꯏꯇꯥ ꯃꯁꯛꯄꯨ ꯀꯝꯗꯧꯒꯦ ꯅꯨꯄꯥꯗꯨꯕꯨ ꯃꯁꯛꯀꯤ ꯋꯥꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯗ ꯏꯇꯥ ꯑꯗꯨꯗꯤ ꯃꯁꯛꯇꯣ ꯌꯥꯝ ꯐꯖꯔꯦꯅꯦ ꯏꯇꯥ ꯐꯖꯔꯦ ꯏꯇꯥ ꯇꯅꯤꯛꯅ ꯌꯥꯔꯁꯦ ꯅꯨꯄꯥꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯑꯃ ꯆꯥꯅꯕ ꯇꯧꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯁꯤꯗ ꯅꯨꯄꯥꯒꯤ ꯋꯥꯔꯤꯗꯗꯤ ꯂꯣꯏꯁꯤꯟꯅꯔꯔꯣꯏꯁꯤ ꯌꯥꯏ ꯏꯇꯥ ꯆꯅꯨꯅ ꯆꯥꯛ ꯊꯣꯡꯒꯠꯂꯒ ꯆꯔꯥ ꯋꯥꯟꯁꯤꯔꯣ ꯏꯇꯥ ꯊꯣꯏꯅꯨꯅ ꯌꯥꯏꯌꯦ ꯏꯇꯥ ꯑꯗꯨꯗꯤ ꯏꯇꯥꯁꯤꯡ ꯆꯪꯉꯁꯤ ꯆꯥꯛꯁꯪꯗ ꯁꯤꯡꯖꯨꯒ ꯁꯨꯔꯒ ꯆꯔꯥ ꯋꯥꯟꯊꯣꯛꯁꯤ ꯕꯣꯔꯥꯁꯨ ꯍꯧꯁꯤ ꯍꯣꯏ ꯏꯇꯥ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯆꯅꯨ ꯍꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯊꯥꯡꯒꯠꯄ ꯌꯥꯎ ꯁꯤꯡꯖꯨ ꯁꯣꯏꯔꯛꯄ ꯌꯥꯎ ꯕꯣꯔꯥ ꯍꯧꯅꯕ ꯁꯦꯝꯂꯛꯄ ꯌꯥꯎ ꯇꯧꯗꯨꯅ ꯍꯔꯥꯎ ꯇꯧꯃꯤꯟꯅꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯆꯅꯨꯅ ꯈꯣꯏꯃꯨꯕꯨ ꯃꯇꯥ ꯂꯩꯔꯥꯡꯒꯤ ꯁꯦꯝꯕꯤꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯐꯖꯕꯗ ꯉꯥꯎꯕ ꯑꯣꯏꯕꯅ ꯂꯩꯔꯥꯡꯒꯤ ꯃꯁꯛ ꯎꯕꯗ ꯉꯥꯎꯖꯔꯝꯃꯤ ꯈꯣꯏꯃꯨ ꯂꯩꯔꯥꯡ ꯎꯅꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯁꯝꯁꯦꯠ ꯍꯥꯠꯂꯤ ꯏꯁꯩ ꯉꯪꯗꯅ ꯈꯣꯏꯃꯨꯒꯤꯅ ꯂꯩꯔꯥꯡ ꯂꯩꯔꯥꯡꯒꯤꯅ ꯈꯣꯏꯃꯨ ꯆꯥꯅꯩꯗ ꯅꯤꯡꯊꯤꯗ ꯈꯣꯏꯃꯨꯒ ꯂꯩꯔꯥꯡꯒ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ ꯃꯃꯥ ꯊꯥꯕ ꯂꯩꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯂꯒ ꯋꯥꯁꯤꯜꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯒꯤ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯂꯣꯏꯗꯣꯏꯅꯣ ꯅꯃꯥ ꯑꯩꯁꯦ ꯈ꯭ꯋꯥꯡ ꯀꯣꯟꯗꯧꯔꯤꯅꯤ ꯅꯪꯕꯨ ꯈꯣꯏꯃꯨ ꯃꯥ ꯀꯨꯏꯔꯔꯣꯏ ꯅꯃꯧ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯅꯤ ꯍꯣꯏꯅꯦ ꯈꯔ ꯊꯨꯅ ꯄꯨꯁꯤꯜꯂꯛꯎꯅꯦ ꯅꯪꯕꯨ ꯅꯨꯄꯤ ꯆꯦꯟꯕ ꯆꯠꯇꯣꯏꯅꯤ ꯅꯆꯥꯒꯤꯁꯦ ꯏꯃꯥ ꯍꯥ ꯅꯨꯡꯉꯥꯏꯔꯦꯗ ꯁꯩꯇ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯃꯪꯒꯣꯜ ꯑꯣꯏꯔꯧ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯂꯦ ꯈꯣꯏꯃꯨ ꯂꯩꯔꯥꯡ ꯃꯥꯁꯨ ꯉꯁꯤꯗꯤ ꯈꯣꯏꯃꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯃꯆꯨꯝ ꯇꯥꯅ ꯀꯦꯊꯔꯤ ꯃꯄꯥ ꯏꯕꯣꯍꯜꯁꯨ ꯄꯩꯌꯥ ꯁꯤꯅ ꯃꯪꯒꯣꯜꯗꯨꯗ ꯐꯝꯂꯒ ꯌꯦꯡꯉꯤ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯗꯣ ꯆꯅꯨ ꯃꯁꯝ ꯍꯥꯠꯄ ꯂꯣꯏꯔꯗꯨꯅ ꯂꯔꯩꯗ ꯌꯥꯎꯔꯤꯕ ꯂꯩꯍꯥꯎꯗꯨ ꯑꯅꯤ ꯑꯍꯨꯝ ꯃꯁꯝꯗꯨꯗ ꯆꯤꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯄꯥꯗ ꯕꯥꯖꯤ ꯑꯩ ꯉꯁꯤꯗꯤ ꯍꯜꯂꯛꯑꯔꯣꯏ ꯌꯨꯝꯗ ꯆꯦꯟꯗꯧꯔꯕ꯭ꯔꯥ ꯏꯆꯥꯕꯣ ꯍꯣꯏ ꯕꯥꯖꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨ ꯕꯥꯖꯤ ꯑꯩ ꯂꯨꯍꯣꯡꯕꯗꯗꯤ ꯁꯅꯥ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯌꯨꯀꯣ ꯏꯄꯥꯒꯤ ꯂꯩꯔꯥꯡ ꯁꯅꯥꯒꯤ ꯋꯥꯗꯤ ꯋꯥꯔꯨꯅꯨꯗ ꯏꯄꯥꯅ ꯈꯪꯅ ꯇꯧꯔꯛꯀꯦ ꯑꯗꯨꯗꯤ ꯕꯥꯖꯤ ꯑꯩ ꯊꯣꯛꯑꯦꯀꯣ ꯍꯣꯏ ꯍꯩ ꯑꯗꯨꯒꯅꯦ ꯆꯦꯜꯂꯤꯅꯦ ꯆꯠꯈ꯭ꯔꯒ ꯆꯦꯟꯗꯕꯤꯗ ꯍꯜꯂꯛꯀꯅꯨꯀꯣ ꯅꯍꯥꯟꯃꯨꯛ ꯇꯧꯅ ꯍꯣꯏ ꯕꯥꯖꯤ ꯂꯩꯔꯥꯡ
ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯏ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ ꯑꯌꯣꯃ ꯁꯤꯔꯦ ꯑꯁ ꯈꯨꯕꯤꯒ ꯑꯁ ꯂꯣꯏ ꯄꯨꯝꯕ ꯇꯥꯔꯦ ꯈꯨꯗꯤ ꯊꯤꯖꯤꯟꯕꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨ ꯁꯦꯠꯂꯤ ꯁꯦꯠꯂꯤ ꯇꯧꯔꯒ ꯂꯥꯛꯏ ꯈꯣꯏꯃꯨ ꯃꯥꯁꯨ ꯉꯥꯏꯔꯤ ꯂꯩꯔꯥꯡ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯥꯡꯅ ꯍꯟꯗꯛ ꯎꯅꯁꯤ ꯍꯥꯏꯔꯒ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯕꯁꯤꯗ ꯂꯩꯔꯥꯡꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯔꯥꯡꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ ꯁꯥꯎꯅ ꯂꯩꯔꯥꯡꯁꯨ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ ꯊꯥ ꯈꯣꯏꯃꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯈꯣꯏꯃꯨ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯀꯨꯏꯗ꯭ꯔꯤꯗ ꯂꯩꯔꯥꯡ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯑꯅꯤꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯂꯦꯝꯕꯒ ꯂꯥꯏꯉꯝꯒꯗꯨ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃꯒ ꯆꯠꯈ꯭ꯔꯤꯕꯗꯨ ꯂꯩꯔꯥꯡ ꯃꯥꯟꯕꯅ ꯇꯥꯟꯅꯔꯛꯏ ꯂꯦꯝꯕꯅ ꯂꯩꯔꯥꯡ ꯂꯩꯔꯥꯡ ꯀꯗꯥꯏ ꯆꯠꯂꯤ ꯂꯩꯔꯥꯡ ꯂꯩꯔꯥꯡ ꯈꯣꯟꯖꯦꯜꯗꯨꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯏ ꯂꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯈꯣꯡꯀꯥꯎ ꯈꯔ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯅꯥꯀꯟꯗꯒꯤ ꯂꯥꯏꯉꯝꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯂꯩꯔꯥꯡ ꯅꯪꯒ ꯆꯠꯃꯤꯟꯅꯔꯤ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯇꯞꯅ ꯇꯞꯅ ꯆꯠꯂꯝꯕꯗꯒꯤ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯅꯨꯄꯥꯁꯤꯡꯗꯨ ꯂꯩꯔꯥꯡ ꯃꯥꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯇꯥꯈꯣꯏꯃꯣ ꯆꯦꯜꯂꯁꯤ ꯂꯥꯛ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯒ ꯇꯥꯟꯅꯔꯛꯏ ꯍꯣꯏ ꯂꯩꯔꯥꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯟꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯤ ꯂꯩꯔꯥꯡꯕꯨ ꯇꯥꯟꯅꯔꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯩꯍꯧꯔꯦ ꯑꯗꯨꯃꯛ ꯆꯥꯛꯅ ꯌꯦꯡꯍꯧꯔꯒ ꯈꯣꯏꯃꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯂꯩꯔꯥꯡꯁꯤꯁꯨ ꯑꯩꯗꯧꯅ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯕ ꯅꯨꯄꯤ ꯑꯣꯏꯔꯤꯖꯥꯠꯂꯣ ꯂꯩꯔꯥꯡꯁꯨ ꯈꯜꯂꯤ ꯃꯕꯨꯛꯅꯤꯡꯗ ꯋꯥ ꯍꯪꯂꯛꯇ꯭ꯔꯗꯤ ꯐꯥꯈ꯭ꯔꯅꯤꯗ ꯈꯣꯏꯃꯨꯒ ꯈꯪꯅꯕ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯍꯨꯝꯗꯨꯁꯨ ꯈꯣꯏꯃꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯈꯣꯏꯃꯨꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯃꯤꯟꯅꯕ ꯎꯕꯗ ꯈꯣꯏꯃꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯟꯕꯤ ꯊꯣꯏꯅ ꯇꯥꯈꯣꯏꯃꯣ ꯑꯩꯅ ꯉꯥꯏꯔꯝꯃꯤꯅꯤ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯆꯟꯕꯤꯅ ꯇꯥꯈꯣꯏꯃꯣ ꯇꯥꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯀꯧꯔꯤꯁꯦ ꯈꯣꯏꯃꯨ ꯅꯨꯄꯤꯁꯤꯡꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯦꯜꯂꯤ ꯌꯥꯡꯅ ꯂꯩꯍꯧꯔꯕꯣꯏ ꯈꯜꯂꯨꯔꯒ ꯂꯦꯝꯕꯒ ꯂꯥꯏꯉꯝꯒꯁꯨ ꯇꯥꯟꯅꯔꯛꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯉꯝꯅ ꯍꯦꯃꯤꯠ ꯌꯥꯝꯕꯤ ꯂꯩꯔꯥꯡ ꯅꯪ ꯉꯥꯏꯈꯣ ꯅꯪ ꯉꯥꯟꯕꯤ ꯊꯣꯏꯅ ꯍꯦꯃꯤꯠ ꯌꯥꯝꯕ ꯈꯣꯏꯃꯣ ꯅꯪꯁꯨ ꯉꯥꯏꯈꯣ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯏꯈꯨꯠꯁꯤ ꯄꯦꯅ ꯐꯨꯒꯦꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯈꯣꯏꯃꯨꯅ ꯅꯨꯄꯤ ꯑꯅꯤꯅ ꯇꯥꯟꯅꯔꯛꯂꯤ ꯂꯩꯔꯥꯡꯗꯅ ꯅꯨꯄꯥ ꯑꯅꯤꯅ ꯇꯥꯟꯅꯔꯛꯂꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯦꯜꯂꯤ ꯃꯥꯡꯗꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯂꯩꯔꯥꯡ ꯈꯣꯏꯃꯨ ꯆꯦꯟꯅ ꯆꯦꯟꯅ ꯍꯥꯏꯔꯛꯏ ꯅꯣꯛꯂꯗꯨꯅ ꯃꯤꯠꯌꯥꯝꯕ ꯈꯣꯏꯃꯨ ꯑꯩꯒꯤ ꯂꯩꯔꯥꯡꯁꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯃꯤꯠꯌꯥꯝꯕꯤ ꯂꯩꯔꯥꯡ ꯃꯤꯠꯌꯥꯝꯕ ꯑꯩꯅꯕꯨ ꯃꯃꯤꯠ ꯌꯥꯝꯗꯕ ꯅꯨꯄꯤ ꯐꯪꯕ ꯍꯧꯅꯗꯦꯗ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ ꯀꯟꯅ ꯂꯩꯔꯥꯡ ꯑꯩꯒ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯇꯥꯈꯣꯏꯃꯨ ꯍꯣꯏ ꯍꯣꯏ ꯆꯦꯜꯂꯁꯤ ꯆꯦꯜꯂꯁꯤ